Phurup ki Wakhallon thadoknaduna Apunba Manipur Amagi Wakhallonda Chingsinminnaragadi Manipur Da Tangdu Leitaba amadi Chaokhatpa shoidana purakpa ngamgani haina Power Minister Thongam Bishwajit phongdokkhre. Wafam ase Tourism Department ki makhada Indigenous Peoples Forum Manipur Sindura Kamdong District ki Chadong News Site ngarang dagi chatharakiba Manipur Indigenous Peoples Cultural Exchange Festival lotion bagi thauram da mahakna phongdokhibani. Festival lotion bagi thauram aduda mahakna makhatana hai Ai Paraga, Ai Nungairaga Loide Haiba, Akuba Wakhallon, Asina Mang Taduna Chetlibu Makai, Kunai as a Chaokhatpa Nungaiba Haibu Oiban Kamloi. Muiba I could say social animal ni Haina Fawa, Haina Bikauri Bane. Manipur as a Tongan Phurup Kayana Laiting Laga Laiba, Laikol Amaga Pankani. Manipur da Lady by Yellow Phurupumna, Masa Masagi Top but not Amadi Chatna Biloina Lase. Masida Aina Heli, Man Heli Haibagi, Wafam Amata Lati. Indigenous Peoples Forum Manipur Sindurang Rangdagi Chatarakiba Festival Asigi theme Manipur United by Diversity Harib Ase Yamna Wahantok Labor theme Amane Maramdi Aikogi Manipur Ase Mini India Amaga Chak Mane State Asida Tongan Phurup Tongan Lon Lining Amadi Chanabi Kaya Lay Adumapo Phurup Amana Amabu Ikai Kumnaba Aikoi Masagi Marakta Amato Ebagi Ajet Wakhallon Amana Punduna Aikoi Puna Nusi Chanana Himinare Aikoi Masagi Marakta Ladiba Amana Amabu Tazanaba Ase Mahandanaba Aikoi Puna Honaminase Tazaba Asina Aikoi Amato Oina Punsinduna Himinaribani Haibase Aikoi Kaufade Manipur Gumba Pikraba State Amada Ladiba Phurup Biam Ase Amato Oina Punsinduna Himinariba Ase Amarom the Day Angapa Amani Haina Lobuyai Unity and Diversity Haibasigi Chap Chaba Wahantok Ase Manipuri Haibada Haiman Batokoi Wata Padaba Aikogi Manipur Ase Hena Masek Mangal Tona Chaokhatpa State Ama Ohenaba Bali Balengak Asina Kana Honare Lengak Asina Tongan Bathabak Thorum Sing Paikalakpada Asoiba Aranba Samdok Haningba Kaya Ama Yarongane Lengak Asina Biamge feedback Pumna Maktaram Oe Lengak na Asoiba Aranba Ama Taurabaso Biam the Jumtoknaba Narapa Kudingmak Positive Oiba Moong Tobirao Chaokhatpa Kunai Ama Oinaba Honabada Kana Nainabaki Tangai Fadabilay Landaba Soidaba Ngamba Kanasu Lebanate Aranba Asoiba Lairabasu Aikoi Puna Kok Chingsinminnaragadi Semdok Minase Ngasi Aina Samlamba Manipur Asina Aikoigi Tungi Mirolgi Laibak Lepkadoribane Maram Aduna Haukraba Matamda Aikoina Thengnakiba Thodo Watok Sing Para Ama Oina Lausilaga Aikoigi Punsirol Semdokse Aikoigi Punsirol Semdoklaba Matamdata Tungi Mirolda Afaba Punsirol Ama Sinaramba Ngamgadoribani Haina Mahana Makhatana Phongdokkhre Ngasigi festival lotion bagi thauram aduda Manipur ki tongan bagi Yellow Phurup singna Nat ki jagoi isai kaya utke Adu isor ninga kasu isor duna koida akoi phahol pa ya tor pa ya duma aphaba thabak sing to torwa matam da aphaba for lakadabani aduna positive create the positive akoi respond haiba negative create negative respond haiba the negative haiba je si loi lai bang aktani na khangar bang aktani na masi puna maksin je koi positively lawi bina ba ada amana harchu madu ki posting do lan na miss lead tawdana ba akoi masin hona mina ba haiba se akoi tangai phadaba matam sta oire haiba se ma ai miam da hajabagaluna na exchange festivals di akona not only sadong khata da tahoning je de maram di leriba sadong gi torga exchange festival haiba ma lerabni na masi mafam amada amuk tawba tawraga di aikogi exchange we je mafam se khata da lakpa nataba atopo mafam amada ju moina host we laga tawba matam da hene attractive oiba hena energetic oiba pot aduga mafam du ju hena moigi chaokhalon rabage aduga tongan ba impression mayama unity gi impression mayama tahogani haibje khalaga haijabani masina chumi lale haibgi pot tudi mayam gi forum lairamgani aduna naina biro Manipur phanba kanam phangani Manipur da khuda leitari ba koi Phurup mayam se sina Manipur phandaba yade Manipur se Chaokhatpa laiba mo hendaba yade haina punna leminarakan da Manipur phadoine